Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau Petrol gi mamal liter amada lupa 8.5 amasung diesel gi na liter amada lupa 3 ki changda hanthare Haksel Mantri Dr. Sapam Ranjan na hairi ana layang gi senpham da thabak tawriba singi mafam da miyamna thamliba thajaba manghandana ba honagadabani amasung Griha Mantri Amit Sahan hairi awang nongpok lamdambu zayanaba leitaba santi leiba amasung khulagi muknaba leitaba mafam ama ohenaba kan honari Petrol amasung diesel gi mamal hantharakuna petrol na liter lupa 8.5 amasung diesel na liter amada lupa 3 ki changda hanthare Kendra gi Selthum Mantri Nirmala Sitaraman na Twitter da thagat pa warwala mada hai thau makhal ani asida Kendra na lawramba excise duty petrol gi dana liter amada lupa 9 aduga diesel gi na liter amada lupa 3 hantharakpadagi thau gi mamal asi hantharakpani Sarkar gi khongthang asibu Kendra gi mapal tharum amasung Shiksha Rajya Mantri Dr. Rajkumar Ranjan na taram na okre khongthang asigi damak Dr. Ranjan na Pradhan Mantri Narendra Modi amasung Kendra gi Selthum Mantri Nirmala Sitaraman bu thagat pa phongdokre Mukhya Mantri Nongthamam Biren na hairi Manipur da haukiba sahi manga asida Rajya Police Central Paramilitary Force amadi Intelligence Unit sing kan honabadagi Santi Raksa gi phibam ningthi na phagat pangamle Imphal da ngarang pangthokpa Rajya Thaki Anti-Terrorism Day gi thawramda Mukhya Mantri na hai haukiba sahi kunlongi mamangda mapan gi miyoi na Manipur tongan ba thabak thawram singi damak sel thadabagi apamba leiramde masi matamaduda Rajya sigi Santi Raksa gi phibam pharamdabadagi ni adumoinamak haujikti Japan International Cooperation Agency na lamdamasita sel thadaningbagi apamba phongdorakle sakhut thawrang amasung Santi Raksa asi punna chatminai hairaduna siribire na hai Santi Raksa gi phibam phatrabadi Rajya sida kaidongaida sakhut pangamloi singi lamda sakhut thawrangi thabak tapna paikhatliba asi mafam singaduda Santi Raksa gi phibam ningthina phagalakpadagi ni Manipur Pradesh Congress Committee MPCC nasu hanagi Pradhan Mantri Rajiv Gandhi bu minungsi leitana hatkiba dubu ningsingduna terrorism gi mayukta leba numit ngarang Imphal gi Congress Bhavan da pangthoki thormaduda Congress luchingba Okram Ibobina hai Congress doldi hingsa da thajaba thamdaba dolni hanagi Pradhan Mantri Rajiv Gandhi minungsi leitana hatkiba thogdok adubu dolasina nida tawri Rajiv Gandhi na lebaki sakot thawrangi damak thabak thawram kaya paikhalami mangna paikhalamba thabak thawram sing ngasigi mirol adumak ningsingduna leire Haksel Mantri Dr. Sapam Ranjan na hairi Dr. Singna anaba miyoi singbu thamoi singna layeng mangambagi wakhalon leitaba leiba tangai fade Makhoi gi sinpham asi miyoibagi seba tawriba chauthok changai oirba sinpham amani Imphal gi Rims ki Jubilee Hall da ngarang pangthokpa graduation ceremony amada saruk yaraduna Dr. Ranjan na hai ana layeng gi sinpham da thabak tawriba singi mafam da miyamna thamliba thajaba asi manghandana ba khotnagadabani thamoi sengba amasung kathokpaga loinana thabak tawba haiba sina sinpham asita leiba miyoi singi magun hengat hangadawribani Medical Institute asidagi MBBS amasung PG tamba loiraba mahairoi singda Mantri na nungaiba phongdokhi thormaduda Rims ki Director Professor A Santa amasung Negrim Silong ki Director Dr. Nalin Mehta saruk yakhi Khuman Lampa ki ISBT campus da ngarang nungthil nupa amagi asiba hakchang ma thengnare Imphal Police Station ki OC na thokpa chirol amada hai matau karamna siribenu haiba khangdriba miyo edugi hakchang Rims ki mokta thamli miyo edu phut 5 inchi 3 lom wangi kuloi kuchuni mamai koidanai Imung manungi miyo sing hakchang asi masak taknaba chiroladuna makhata na hari tabiriba pawasi Akaswani Imphal dagini Kendra gi Griha Mantri Amit Sahan hari awang nupok lamdambu sayenaba leitaba santi leiba amasung khulagi muknaba leitaba mafam ama ohenaba kan honari Arunachal Pradesh ki Tirap jila gi manung chana leiba Narotam Nagar dangarang Ramakrishna Mission School gi Golden Jubilee thorumda saruk yaraduna Sri Sahan hai awang nupok lamdamda sahi kaya lisang sitna leiramba samasya singadu English ani taramari da Sri Narendra Modi na Pradhan Mantri hek oirakpadagi samasya singadu loishinaba maikaida akanba thabak paikhalakli bangna hai Khongthang asigi saruk ama oina lamdam masomda sakwa thorangi thabak sing khumang yang changsili masigi mathakta Griha Mantraloina tangkak ahum leiba thausilama paikhatnaba sem sari
ngasi phongba pause singi mareba pau singi dama khauji ngangom kiran leire kiran thaga chari shuni anti terrorism degi thorom pak sana pangthok nakhiba startup ki senpham lana lokthok lama miyosing phagat pomasung petrol diesel gi excise duty hantakiba gi pau singna ngasi phongba pause ambagi maroi pau singna phongli sana lebakta india da tillaba tungda Manipur gilam square kilometer kunmapan mangkre Manipur gilam kumja lising amasamapan humputra mathoi gi census report ta square kilometer lising kunithoi shahum yankaitar oirami haujikna square kilometer lising kunithoi shahum kuntaret oire haina ahan headline tawri police ta phomang yaubasing khandok pahorasi miyam gi numit jun thadagi muk makha chatha bahorgani haiba chief minister gi wafam na pausi asigi anishiba headline tawri Isel Express ta Manipur lengak na chobo manglan amagalone na hawdok ki ba startup scheme gi senpham namthak tawduna lokthokpa miyoi mari jail yaukhre Punjab National Bank kangpokpi gi branch manager bail laukhre haba pauna ahan headline tawri state ki thakta anti terrorism day pangtokre law and order fagalakpana ngasidi mapan gi investor singna sel thadaning gi apamba leire haba CM gi wapomna pausi asigani shuba headline tawri Naharol ki thaudangda state asigi law and order ki phiu mapung phana phakatle Japan state asida sel thadaning buga pam phongdor rakre haiba chief minister ki wafam na han headline tawri center na petroleum sung diesel da loromba excise duty handakre petrol na liter da lupa mapan paisa yankai diesel na lupa tare taragani haiba pauna pausi asigani sub headline tawri huyal lan fauda sakhut paga ing tapaga punna saminagadabani law and order fatrabadi chakhot loi haiba chief minister biren ki wafam na han headline tawri Government ki startup scheme phajai chingthok lamba bank ki staff ama yauna me mari jela thajin kre haba pau amana pau sia sigani shuba headline tawri Sanga Express Manipuri da anti terrorism day gi thorum sing pangthokre law and order gi phium phagat la haba siam gi wafam na ahan headline tawri school transporters sing longning bu bhara lawrabasu thingbina bulaitre haba pau amana pau sia sigi anchor kalam da phone Pona phamda thaudok masa sing dedicated force samlabadi thingma ngamgan haba chief minister gi wafamna pausi asigani shuba headline tawri protected forest area da leiba khultara gi chip sing lakna pukhangan kre document puthokpa ngamdrabadi khulsing asi encroacher ni haina lauthok kaduri haba pau amana pausi asiga hum shuba headline tawri iraibakta drug chaba personal force retirement piko law and order ngakadori basi home department ni haba siam gi wafamna ahan headline tawri Popi pambi thandaba sahi taruk changani haiba maram chade laingak na tawgi harga bu ngamdaba kari leibagi haiba MPCC gi president K Megachandra gi wafamna pausi asigani shuba headline tawri Imphal Free Fresh ta startup scheme wathok ta chenaba mi mari jail yaukhre haiba pauna headline tawri Jaliangrong United Front ZUF ni haina chingnaba singna phakiba truck driver ani thador o haina Khurai Social Youth Club na taksinbagi pau amasu pausi asigi anchor kalam da phone Sanga Express English ta Kendra na petrol liter amada lupa Nepal diesel liter amada lupa taruk hantana buare laukre haba pauna an headline tawri Works Mantri Govindas Konthokjam na IT road yangshin kibagi pau amasung special package ma pibina ba phongdok kibagi pau singna pausi asigi an bulamai da phone People's Chronicle da awang nongpok lamdam khulai gi mukna ba leitraba lamdam ama ohilagane haiba Amit Shah gi wafamna an headline tawri Bele Siptara da lamgi mapu oibagi praman pinaba khangan kibagi pauna pausi asigani shuba headline tawri Manipur Mail da Rashtrapati Ramnath Kovind na Yuba Shibir thorom da wangang kibagi pauna pausi asigi ahan balamai da phongli Masona tharamasung Nisin 12 to da Kendra Sarkar na petrol amasung diesel gi excise duty hantaduna petrol na lupa mapan pesayang kayeduga diesel gi na lupa taret hantaragani haba pauna headline sing oiri Manipur Express ta first MR ki banquet hall da Chief Minister N Birena chief guest oiduna Raja Thaki anti terrorism day gi thorum pangtok rehaba pauna headline tawri suni Thaga cheri Kiran aroiba da maroiba pau amuk petrol gi mamal liter amada lupa mapan makhai amasung diesel gi da liter amada lupa taret ki changda hanthare Haksel Mantri Dr. Sapam Ranjan Hairi Analayang Senpamda Tabak Tauriba Singi Mapamda Miyamna Tamliba Tazaba Mangandanaba Honagadabani Amasung Griha Mantri Amit Sahana Hairi Awang Nongpok Lamdambu Zayanaba Laitaba Santi Leba Amasung Kulagi Muknaba Laitaba Mapamamu Ohenaba Kana Honari Paulo Jare